Indo Myanmar border fencing amukasu ko thalamle ngak sengi thabak khotrong hobugi mami tare haidana ponafam pauchida headline tawduna phongli aduga haiba mafam asi ngak senba ngamodabano karamna yanthalan ki kaino kakthalan ki bano haibagi wahang ama hangbagi matamdi yodabro ja kamaine ngemse first aikoi manipurda chanari niti niyom si koi mama musin haijabado angak pa mayam gi marakta angak pa lila amada koi hingma pusi mahing koi lei aduna ngasagi sangi si meter sam kundagina meter sam yang kai sangba fencing ni number 1 aduga border fencing number 62 gi parinda haibani ko aduma kong ni pu yang kai hare do hosna ko madu yungiba tawriba dagi den khaga lei basing du koi normal duty gi matungina taya phada lei ba koi gi sena bi ba border security me am du ne koi yengchen bi dabra natragana noi am kathalo koi ungai thoke gai naga koi miro pi sanari bra ko adai den adum matong mana da mu sagi koi state security force ni da mu FI la khalega hai si koi adum iman man nami da pot ma koi sum yu boi mami mu sum ta mami leitro ogono hosko ana se jahabi gi budune ba mana border fencing kathale hai si ju ang ponate abdi issue je koi sungan ngai oi de maram di copy singmai thabada singmai thabada thaba horakpadagi na mahi lom dai phawbasi khangdri midana natra khangdri mi dum taidam kai daure khanga kanda mu kogi kathap pasat le ga nang chali ne ba ko